आकाशवाणी इम्फाल वाहिंगबम राजेश पाउ पाजरी थौबाल पुलिस स्टेशन की मनुंग चनबा हाइरोक वांगजिंग क्रॉसिंग की न्यू मार्केट लेबा क्वा मना योनफम अमदा सकंगदबा सिंगना नोंमै राउंड कैमरों कापसिलमले हारि पुलिस की पाव मतुंगिना ngasi ayu anganbada sakangdaba singna kwa mana yonba dukan aduda nomai kapsilambani dukan adu hairok part 3 torangbom lekai da leba mioi amagini hari thawal police station gi kangbu amana mafam adura sangsinduna thi humbagi thabak chathaki hari Nimita Devi Nitria Assam Linkaki Taranipan Suba Kumon Thoram Asi, Imphal West Lagi, Lamboi Khonang Khong the Leba, Manipuri Jagoi Maruki, Auditorium the Pang Tokre. Thoramadu Manipuri Tongan Tongan Jagoi Makal Singh, Ashram Asigi, Mahiroi Singna, Utki. Indian Meteorological Vibhagna, Sub Himalayan West Bengal, Assam, Sikkim, Bihar, Meghalaya amasung Arunachal Pradesh ki mafam kyada lagliba chayol amarom sida yamna kanna nong churaba yai hairi Vibhag asin hai Uttarakhand amasung Himachal Pradesh ki su lagliba numitare ni asida asiguma phibam mayok narba yai Nagaland, Manipur, Mizoram, Tripura, Kha Bharat ki mafam sing dasu nong churaba yai hairi Leibag asigi awang thangba amasung mayai thangba saruk sing dasu nong ka hena chugani hairi Manipur Sarkar ki Directorate of Environment and Climate Change ki report matungina Tamenglong jila da ngasi millimeter kunmathoi dasmik taruk yauna nong chuki Churachandpur jila da na millimeter taramathoi dasmik anigi changda nong chuki Pradhan Mantri Narendra Modi na hayeng Nai Delhi ki Baba Kharak Singh Mark tala nauna saba MP Singhi Type 7 multi-story flat sama marphu mari sangaragani Thaurongi saruk ama oina Pradhan Mantri na Sindur Pambigi chara thagani amadi mafam adu tiliba miyamda wangangani Pradhan Mantri Office ki pauna hai hayeng sangagadariba anowa flat sing asi square feet lising mangarom chawba mafam amada shengatpani masida official gi oba thabak thorom sing pangthokpada hena khudong sahallagani hairiba building asi UR harpa matamda atek akai thoktanaba matamga chunana sabani hari mafam asda leiba mipung khudimak asoi angam thoktana akanba ngaksel gi thabak thorom sing lokhatlagani hari Lok Sabha Sadasya Singhi Laifam Laitabagi Kudong Sadaba Mayoknariba Adugi Yenglaga Project Asi Paikhatpani Hari Ngaksel Mantri Rajnath Singh ngasi Madhya Pradesh da lupa koti lising ama chanipan changna paikakadaba manufacturing project BEML rail hub ki urep uyung tamkre project asi Raisen jila gi Umaria khungangda lam hectare humpu henbada paikakadabani masina myoi lising manga henbada thapak phanganaba pandam thamle Jammu Kashmir ki Kitshwar jila gi Kwar Dulda ngasi ayu anganbadagi security force ka Pakistani terrorist singa nongmai kapnari Akasbani paumin hai mafam aduda terrorist sing lotuna leire haiba akaknaba pau ama phangbadagi ngasi ayu pung taretigi nipan phawwa leptana nongmai kapnaki taratare suba Rastriya Rifles Jammu Kashmir Police ki Special Operation Group amasung paramilitary force singna mafam aduda thiyumbagi thabak chatharingaida mafam aduna lotuna leiramba terrorist singna nongmai kapsilakibani hairi pau khargi matungina mafam aduda Pakistani terrorist ani aujiksu lotuna leiri security force ki ahenba kangbu changchinduna thiyumbagi thabak chathari makata ba pau ngairi Bangladesh ki Chief Election Commissioner Nasir Uddin Nahiri Tarahumdoi Suba Jatiya Sangsad Mikhal Mathang Sahi ki February ki ahanba chayholda pangthoklagani Mahangnai Mikhal ki thabak thorom sing sahi asigi December haurakpada laukthokraba yai Rangpur Divisional Administration ga wari sanaraba matungda paumi singda wangangbada mahangnai Mikhal ningthina pangthokpa yanaba divisional amasung local election officials singa wa khanari Chief Election Commissioner hai Mikhal da miyam thoroktuna mapung phaba Mikhal ama ohenba haibasida achoba singnaba ama oigadori Mikhal niyom chumna amadi santi leina pangthoknaba honabada Election Commissioner paikhatpa yaba thabak sing paikhatkani Tha asigi marida Election Commissioner thokiba cherol amagi matungina ngasi draft photo voter list phongani masi chumthoro matung final voter list tha asi kunthra mathoida phongani Kendra ki Youth Affairs amazung Sports Mantri Mansukh Mandaviana kunthra manga suba Fit India Sunday on Cycle Tiranga Rally ngasi Nai Delhi da lamthakre ngasi gi rally aduda panchayat ki miutsing saruk yaki thoramadu wangang bada mantri hai Sunday on Cycle na haujik phawbada mioi lakh taret hena saruk yabaga loina mafam lising nimpu hembada pangthokre Bharat ki nupi team na Asia Rugby Under 27s ahum suba tare Bihar ki Rajgir International Sports Complex sanaki ba match amada Bharat Uzbekistan ki makuta taranithoi manga da maithi hobani Hong Kong na Sri Lanka bu maithi ba piduna nupa gi title lore nupi gi dana China na Hong Kong bu maithi ba piduna title lawkre Paulo Jare